Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau numit tarani sathagadaba kuntrani thoisuba Imphal Book Fair ngasidegi State Central Library Imphal da horagani BJP Manipur Legislature Party gi mifamna Manipur da mahoksa gi phibam amasung shanti puraknabagi matangda wafam kaya khanakre amasung Laibak ahum Jordan Ethiopia amadi Oman gi khongsat Pradhan Mantri Narendra Modi ngasi Nai Delhi thatoklagani Kuntrani Thuisuba Imphal Book Fair ngasidegi Kaisampart Imphal da leba State Central Library da hauragani numit tarani chathagadaba Book Fair asi State Central Library Department of Art and Culture na sinbani lariki mela asi ngasi Art and Culture gi Commissioner Ais Gyan Prakash na haudokani ngasidegi haugadurba mela asi gi matangda State Central Library Imphal ge Chief Librarian Dr. R.K. Urmilana Akasbani Imphal da hai lariki mela asida atai rise singdegi lakpa bookstore tarahumdo yauna pungna stall cham hen hangdokani book fair manungda tongan ba thoram sing pangthokani mangnai mela manungda larik phongba publisher aiba singa unaduna wari saba marini chanban numita internet na library gi mahut sinba yaroi haibasida debating competition pangthokani Taruni chanban numita chaitharol kumbabagi matangda quiz competition pangthokani masigi matakta atai numit singda career counseling khudatta lai yek pachangdamnaba artist sing unaba amadi capacity building gi matangda thauram kaya marum pangthokani Dr. Urmila hai miyamna book fair astel laktuna khudong chaba sing lobi ho si kontrani thoirak suba Imphal Book Fair 2025 pangthok jariba sigi pandamdi Manipur da lairiba kogi academician students authors publishers singsina puna saruk yabiduna book lovers singna saruk yabiduna asigi asigumlaba mapangi farm singda khoina swaida direct contact tawraga thibada phangaroidaba direct mapangi farm singdai poraiba adigi ariba rare book mayam ama local farm singna puthoraliba asigumba khudong chaba si lobinabai damakta Manipur prajada punamakta aina appeal tawjaningi aduga loinana ataba mamalda 15% discount da lairiga si laibiba yagani aduna mipum khudingmangna ngasigi Imphal Book Fair asida saruk yabinaba haina maamgi thongda aina nulukna khurumjari BJP Manipur Legislature Party gi mifam ngarang Nai Delhi da leba BJP headquarters pangthokre mifam aduda BJP gi National General Secretary Organization BL Santosh amasung dol gi North East Coordinator Sambit Patra da saruk yaki mifam aduda maruiba Raija sida Santi amasung chokol puraknaba wafam sing khanaki Social media da thagalakpa post amada BL Santosh na hai mifam adu yamna mapung phaba amasung mahi yanba mifam amani mifam adu da saruk yakiba singna Raija sida Santi amasung mahoksa gi phibam da hanjilhanba puraknaba amatoina honaminaba amasung Raija si chakothorangi thabak sing mapung phana paikatpa haina yanaki Spring Set Management gi matangda ahum suba Interdepartmental Round Table Conference ngasi Imphal da pangthoklagani Dhanamanjuri University amasung Raija gi Forest Bibhagna sinduna pangthokadriba thoram aduda Raija gi Additional Chief Secretary amasung PCCF Anurag Baspai saruk yagani Bioresources and Future Haibasda Numinini Sathagadaba Jati Taki Seminar among us the Bir Tikendrajit University Kansipur Hauragani. Bir Tikendrajit University na Sindana Maharaj Gambir Singh Memorial Holder Pangtokadriba Thoram Aduda Manipur University gi Hanagi Vice Chancellor Professor Hizam Tombi Singh Saruk Yagani. Tabiriba Pawasi Akasbani Imphal Degini. Jordan, Ethiopia, amasung Oman lebak ahunggi khongsata Pradhan Mantri Narendra Modi ngasi Nai Delhi thatoklagani mahaki ahanba khongsata Jordan gi ningthau Abdullah na baton toropadi lebak aduda thungani Pradhan Mantri na Jordan gi ningthau unaduna lebak ani gi oiba mari sing na hongnana yengsinduna lamdam asongi oiba hiram singi matangda wafam kya khanagani Pradhan Mantri gi khongsat asi lebak ani gi kutniti oiba mari thamkiba chahi humbudra manga suruk pakumon ga mari lenana pangthokpani Pradhan Mantri ngasi Jordan da chatpa asina Bharat ki Pradhan Mantri amana lebak aduda chatpa asi chahi nipu gi matungda ahanbani khongsat asina lebak ani gi mari hena chesil handuna amana amagi mateng pangnabagi thabak kangkhal halagani Pradhan Mantri Modi na hayeng Ethiopia da chatuna lebak adugi Pradhan Mantri ga unaduna Bharat amasung Ethiopia ga lainariba mari gi matangda wafam kya khanagani lebak ahungi aroiba khongsat oina Pradhan Mantri na Oman da chatuna Sultan Haitham Ibn Tariq unagani
Laitonjam Resikanta Singna Mr. Manipur Oire, All Manipur Body Builders Association Sindana Numinini Chupna Manipur University, Kanchipur Leba Auditorium the Pangtokiba Humpu Humdoi Suba Mr. Manipur Contesta, Tongan Tongamba Jim Yankai Humdogi Sanroi Sama Humpu Henasaru Yaki. Championship Asta United Jim Naurem Tongi, Laitonjam Resikanta Singna, Mr. Manipur title Lokibani, Team Champion Kaksingi, Muscle Factory na Oire. Ngasi phongba pauksi sing maru pauksing gidama hauji Kshetrimayum Ganga lere Ganga BJP के MLA सिंह दिल्ली दमी फम पांगथोकिबा जंतर मंतर दा IDP सिंह बुमयुम दा हंचल हनबा डिमांड तौदुना खोंजंग जंक्शन किबा अमसुंग रतन थियाम की मतंग दा नेशनल सेमिनार पांगथोकिबगी पाउना ngasi phongba pause सिंह मारू ओइबा पाउ ओइना फोंगनरी MLA सिंह दिल्ली मिफम सबका साथ सबका विकास लोशन करे मिफम अदुदा JP ना दा यावखिद्रे BL संतोष अमदी संबित पत्राना प्रिसाइड तौखरे हाइना नहारोल के थौदांग पाउसे दा बैनर हेडलाइन तौरे मणिपुर की BJP की MLA सिंह न्यू दिल्ली दा लेबा पार्टी की हेडक्वार्टर दा मिफम पांगथोखिबगी पाउ असी हुयलान पाउ पीपल्स क्रॉनिकल पोंगनफम सांगाई एक्सप्रेस इंग्लिश एडिशन सनालेपाक अमसुंग हिल्स हॉर्नबिन एक्सप्रेस दा तोंगान तोंगान ममोंग दा हेडलाइन पिदुना अहानबा पाउ ओइना फोंगले सीमेंट कंक्रीट रोड प्रोजेक्ट मफम खरददी मंगफम ओइरकपगी फिबम द लैरे हाइबा पाउ सांगाई एक्सप्रेस मणिपुर एडिशन की अहानबा पाउ ओइना फोंगले ऑस्ट्रेलिया दा मास शूटिंग चथखरे हाइबा पाउ मणिपुर मेल की अहानबा पाउ ओइना फोंगली गानफ्यू मेल दा क्रिसमस ममांग दा बिल सिंह स्कीम सिंह पेंशन अमसुंग तोलो पिथोक पिनबा TYCM ना अपील तौरी हाइबा पाउ अहानबा हेडलाइन तौरी तमिंगलोंग टाइम्स दा महात्मा गांधी नेशनल रूरल एम्प्लॉयमेंट गारंटी स्कीम की ममिंग अथुबा मतमदा पुजया बापू ग्रामीण रोजगार योजना हाइना कौरगनी हाइबा पाउ अहानबा हेडलाइन तौरी IDP सिंह मसागे मयुमदा हंजल हन्नबा डिमांड तौरदुना दिल्ली दा प्रोटेस्ट चथखरे हाइबा पाउ पीपल्स क्रॉनिकल की अहानबा लमाइदा मरुओइबा पाउ ओइना फोंगली पाउ असी अतै पाउसे सिंगदसु मरुओइबा पाउ ओइना फोंगनरी रतन थियाम की मरमदा नेशनल सेमिनार हौदोखरे हाइबा पाउ मणिपुर मेल की अनिसुब हेडलाइन तौरी पाउ असी अतै पाउसे सिंगदसु अहानबा लमाइदा फोंगली न्यू दिल्ली दा लैबा रामलीला मैदान दा बोट चोर की मायोक्ता कांग्रेस ना अचौब रैली पांगथोखरे हाइबा पाउ हुयलान पाउ पाउसे की अनिसुब हेडलाइन तौरी पाउ असी अतै पाउसे सिंगदसु अहानबा लमाइदा फोंगनरी राजेश Thagachari Ganga Aroibada Maroiba Pau Numitarani Satagada Kuntrani Toisuba Imphal Book Fair Ngastegi State Central Library Imphal da Horagani BJP Manipur Legislature Party ki mipamna Manipur da Mauksa ki pibam amasung Shanti Puraknabi Matangda Wapam Kaya Kanakare amasung Lebak Ahum Jordan Ethiopia amadi Oman ki Khongsata Pradhan Mantri Narendra Modi ngasi naidri thadolagani Pau Loijare